ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯪꯊꯝꯊꯥꯒꯤ ꯍꯤꯟꯖꯥꯡꯅꯦꯕꯀꯣ ꯑꯗꯩ ꯉꯥ ꯊꯣꯡꯕ ꯑꯗꯨꯗꯒꯤ ꯃꯔꯤꯡꯈꯥ ꯉꯧꯕ ꯃꯣꯇꯣꯔ ꯉꯧꯕ ꯑꯗꯣ ꯃꯊꯦꯜ ꯃꯀꯣꯏ ꯌꯥꯝ ꯌꯥꯎꯗ꯭ꯔꯦ ꯃꯌꯥꯝ ꯉꯥ ꯊꯣꯡꯉꯒꯗꯤ ꯃꯊꯦꯜ ꯃꯀꯣꯏ ꯌꯥꯝ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯣ ꯉꯁꯤꯁꯦ ꯈꯔꯁꯨ ꯌꯥꯝ ꯏꯪꯉꯦꯕꯅꯦ ꯅꯨꯡꯊꯤ ꯃꯪꯉꯦꯕ ꯑꯗꯨꯅ ꯇꯨꯄꯤꯒ ꯎꯞꯁꯟꯅ ꯐꯖꯅ ꯆꯥꯊꯔꯒꯦ ꯉꯁꯤꯁꯦ ꯆꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ ꯋꯥ ꯌꯥꯝ ꯉꯥꯡꯗꯕꯤꯗꯀꯣ ꯉꯁꯤ ꯇꯦꯡꯒꯣꯠꯀ ꯄꯨꯔꯛꯇ꯭ꯔꯦ ꯐꯦꯡꯕ ꯇꯟꯗꯨꯒ ꯂꯣꯏ ꯍꯥꯞꯆꯜꯂꯦ ꯃꯆꯤꯗ ꯌꯥꯝ ꯆꯥꯊꯔꯒꯦ ꯇꯥꯔꯤꯅꯤ ꯁꯣꯝꯗꯁꯨ ꯃꯣꯇꯣꯔꯁꯨ ꯉꯧꯕ ꯈꯔ ꯌꯥꯎꯋꯦꯕ ꯑꯌꯨꯛꯇ ꯑꯩꯅ ꯉꯧꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯩ ꯌꯦꯟꯖꯥꯡꯁꯦ ꯉꯥꯔꯦꯟꯅꯤ ꯉꯥꯔꯦꯟ ꯉꯔꯥꯡꯒꯤ ꯊꯣꯡꯕ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯀꯩ ꯈꯨꯍꯥꯎꯅꯣ ꯆꯣꯁꯃꯥꯁꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯐꯖꯕꯩ ꯎꯞꯄꯤ ꯅꯠꯇꯦꯀꯣ ꯃꯤꯠ ꯎꯗꯕꯩ ꯎꯞꯄꯅꯤ ꯁꯥꯎꯅꯤꯡꯕ ꯂꯩꯔꯤꯕ ꯆꯣꯁꯃꯥꯅ ꯉꯥ ꯃꯊꯥ ꯉꯥ ꯃꯔꯤ ꯉꯥꯡꯕꯁꯦ ꯍꯥꯎꯋꯦ ꯃꯌꯥꯝ ꯉꯥ ꯊꯣꯡꯉꯒꯗꯤ ꯃꯊꯦꯜ ꯃꯀꯣꯏꯒ ꯌꯥꯝ ꯆꯥꯅꯤꯡꯗꯦꯕꯅꯦ ꯑꯗꯨꯝ ꯑꯃꯦꯠꯄꯤ ꯑꯃꯒ ꯑꯗꯒꯤ ꯀꯩ ꯃꯔꯤꯡꯒꯥ ꯑꯃ ꯉꯧꯔꯒ ꯑꯗꯨꯝ ꯌꯥꯏꯑꯕ ꯉꯁꯤ ꯇꯝ ꯇꯝ ꯆꯥꯔꯦ 인장 내가 모tor가 모로가 ngọt ạ ngay cúp bao rồi ngân hàng thì khuyên ngã tăng mà này bố ạ đây là ngân thì tính cả thông giờ rồi
ꯅꯨꯡꯗꯥꯡ ꯆꯥꯕꯒ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯅ ꯀꯣꯃꯦꯟꯗ ꯆꯤꯆꯦ ꯕꯣꯕꯤꯇꯥꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯤꯔꯣ ꯍꯥꯏꯅ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯔꯛꯄꯗꯣ ꯑꯩꯈꯣꯏ ꯆꯦ ꯕꯣꯕꯤꯇꯥꯁꯦ ꯍꯟꯗꯛ ꯊꯕꯛ ꯌꯥꯝ ꯀꯜꯂꯦꯕꯀꯣ ꯃꯥꯒꯤ ꯖꯨꯝ ꯁꯥꯕꯒꯤꯁꯨ ꯀꯔꯤꯒꯤꯁꯨ ꯃꯥ ꯊꯕꯛ ꯌꯥꯝ ꯀꯜꯂꯦꯕ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯆꯥꯛ ꯆꯥꯔꯕ ꯍꯥꯏꯅ ꯍꯥꯏꯗꯨꯗꯣ ꯊꯕꯛ ꯀꯟꯕꯗꯨꯒ ꯑꯗꯨꯒ ꯃꯥ ꯀꯩꯅꯣꯗꯤ ꯚꯤꯗꯤꯑꯣꯗꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯃꯥ ꯆꯥꯛ ꯆꯥꯔꯛꯀꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯃꯌꯥꯝ ꯍꯧꯖꯤꯛ ꯄꯨꯡ 11:30ꯃꯨꯛ ꯇꯥꯔꯦꯕꯀꯣ ꯑꯩꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯉꯁꯤꯁꯦ ꯈꯇꯪ ꯉꯟꯅ ꯅꯝꯃꯤꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯀꯥꯞꯄꯤꯕ ꯀꯩꯅꯣ ꯍꯥꯏꯗ ꯈꯇꯪꯒ ꯊꯦꯡꯊꯔꯗꯦꯕ ꯒꯥꯔꯤ ꯃꯈꯣꯟꯅ ꯖꯥꯔꯨꯗꯦꯕ ꯑꯗꯨꯅ ꯆꯥꯔꯦ ꯑꯩꯁꯦ ꯆꯥꯛꯇꯒꯤ ꯍꯤꯟꯖꯥꯡꯅ ꯅꯪꯉꯦ ꯃꯣꯇꯣꯔꯁꯦ ꯄꯨꯔꯥ ꯇꯣꯛꯁꯜꯂꯕꯅꯤ ꯃꯔꯨꯁꯤꯗ ꯀꯤꯕꯗꯅꯦ ꯃꯌꯥꯝ ꯍꯧꯖꯤꯛ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯐꯖꯅ ꯃꯔꯥꯡ ꯀꯥꯏꯅ ꯊꯣꯛꯑꯦꯕ ꯍꯤꯟꯖꯥꯡ ꯅꯥꯄꯤꯅꯕꯨ ꯍꯥꯏꯔꯝꯗꯕ ꯆꯥꯛꯇꯒꯤ ꯍꯤꯟꯖꯥꯡꯅ ꯈꯔ ꯆꯣꯠꯅ ꯆꯥꯕꯗ ꯑꯗꯨꯅ ꯍꯩꯅꯩꯌꯦꯕꯀꯣ ꯍꯤꯟꯖꯥꯡ ꯈꯛꯇꯪ ꯉꯥꯏꯔꯦ ꯍꯥꯎ ꯑꯩ ꯃꯔꯨꯁꯦ ꯍꯥꯡꯖꯨꯔꯨꯗꯤ ꯌꯥꯝ ꯀꯤꯌꯦꯕ ꯉꯥ ꯆꯥꯕꯗꯉꯥ ꯆꯥꯕꯗꯤ ꯀꯤꯖꯕ ꯂꯩꯇꯦꯅꯦꯀꯣ ꯉꯥ ꯆꯥꯕꯗꯤ ꯇꯣꯛꯄ ꯌꯥꯗꯦ ꯉꯥ ꯆꯥꯅꯤꯡꯕ ꯀꯩꯅꯣ ꯉꯥꯎꯋꯦ ꯉꯥꯒꯤ ꯃꯈꯜꯅꯤꯗꯣ ꯀꯩꯅꯣ ꯇꯧꯕ ꯉꯥ ꯆꯥꯗꯕ ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯊꯝꯃꯒꯦ ꯑꯗꯣ ꯃꯊꯪꯗ ꯑꯍꯥꯎꯕ ꯑꯃꯨꯛ ꯆꯥꯔꯛꯇꯣꯏꯅꯦꯕ ꯀꯩꯀꯩ ꯆꯥꯕ ꯆꯥꯔꯛꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝꯅꯁꯨ ꯑꯄꯥꯝꯕ ꯀꯩꯀꯩ ꯆꯥꯕꯤꯔꯣ ꯍꯥꯏꯕꯗꯨꯁꯨ ꯃꯌꯥꯝ ꯀꯣꯃꯦꯟꯇ ꯇꯧꯕꯤꯔꯣꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯊꯝꯃꯒꯦ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣꯕꯀꯣ ꯑꯗꯣ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯌꯥꯝ ꯕꯥꯏ